Yes, tore. Anh em mong này cặp phải tận lưu không? Mamang thì cặp thong holi mi nè. Thong holi mi ba. Không có bạn như thế nào? Ui nè. Hello guys. Hi. Hi guys, welcome back to my channel. So guys, matam kuiro matung na smile phammaga video na mini. So ngasigi video se ma'am na dum thumbnail ka title ka dai khangamani. Ai ngasi haidi indoor plants khara layure magi Instagram gi maming do lay en lay rang na lay bani ado dum check out to view apa ma jaro ga di lo view chide ai su khara lawjare e ado ma'am da uchara ge. So guys, video se how to game mamang da agi channel se subscribe to biramo. So I say indoor plants da khara pam indoor plants na hena pamje ba mapan ga haidi outdoor plants ke gadi indoor plants na hena pamje ba. So I anirak thong na lawe ba. First pot pambi ani khak lawe ko. Then second da pambi ohom ne ba all total pambi manga ne ba ko. To it jene extra amaga hapire free oina. Duna magi plants sing se loina quality haidi fresh oi yamna quality fai aduga yam affordable su oi aduna mayamna jijegi page ta changaga maonda follow to biro aduga maonda magi collection sing do yengbiro aduga mayam su leibi ni ain khalle mayam su pam gani kaigina habata yam phaja ba jawi maonda lei to oirasu huji winter jara banina lei su ma thaba horani habane dona mayam punna jengminarasi. So first aina lawi se first amurak ahama chalubado do hana lage ko. First snake plant ngatane anamba do sena snake plant da mane ko se sigai hena chawra se kata chwana tani chawdo ba se apik bijat ne ba do kai maming ko ge de khang de ko kai gumba ai google dora kai gumba khang ba tar di se dum screen da dum utlam ge maming do se ni jo se je khatang pa amme ba aina lorok pa matam do aina makhagi ariba mana sing do kathatlaga anova haidi akoi thaba do kama haigi khangde regrowth to do dumaina to khare ba mana ani khagra ahum khara aina lotho khare do se je kui khara de kui re parak pa segi manungi udare segi manungi pambi manung dei mana ama khakti chong khale ba ko khara kui re so se ni se pot che jo free da phangi ne pot pa ma jar su ji che de dum lo ba ya ni achoba ma cha loi na phangi ma onda so pot to gi matung ina doi price so si oi ko du jam tang ba gaude second da se ni please ignore this se aina dum thajan mani hingadra hingoidra khangde na sum jeng ga na try to ga na second da se ni se su snake plant kawi do se na se su ai kai maming kawi khangde so se na khara unique ni ko haidi mana deba snake plant ni se na yong mana se ji jena hai budai se pak thok bi jan ne ko haidi dum pak thok na sandok ba do sangdok ta ba do do ne ba se mana se my border se yellow color no oi yam phase se su mana se mana achoba se mana achoba se apchen na utpam khong se mana achoba se piam me ba hoji khara chau thore aduga manung dei su ma hogale se pot se so free da se pot che aina khanja ba da siga se pot che smai phangak pra ka ore sumai na torok pra do pot che free da pi bani do se pot che agi yong sana makut amma mu cha ka se su sumba se jo mawon lo enjoy le ba do aina khara lawre ye ba mawon de sumba se na se 15 ra gaino oi bani mayam su pa ma di dum lo do quality di khatang pai ko haidi yam atha bi jat to na te ba plastic ni quality khatang pai do ni se second lai re to gi aya ko mung nahan chalui ba nahan chalu badu da nahan chalu bado dugai du da dogi clip to khara hapcha ke si da aina magi aham ba chabado ka thok ta na video se nam ho dre ba ko to second gi du da ai na me so ma'am jengbiro video do aduga amu una ji bena kan ni da chali lei lo bagi indoor plant lo bagi dagi pot chu kara lo ga na ka puna jamina ra si jenga ji lei ba wan to na ai apai da tong ga lai ne ba to se bena kan ni thong yong do ra
yes tore tore Aina mama ne ka pa ta li wo. mamang di kap thong holi mine thong holi me ba Thong ro bra jing na ta. ui ne Ai je lak ni khang de ba. Lakipur da lak ba dai dum changai ne ba. Lakipur da lak ba dum. Nama na. Nama mak so dai. Mak so da lai bi. Vút trái hai Ale ai na mu thau dai bi ding. Jauh đó này. Có phong tới jauh đó này. Đang này. Sanvieria cái đi. Sanvieria mama cái này nè. Hello guys. Hi. Hi guys. Này đấy là xe đi mà phong đó. Say owner do cái lấy cái owner. La sang xin. hai mình à em phải ra cái này nhỉ xuống đây đi 수완 산도록 도미네 이기다. 수완 산도록. 세시상 왜 하고 있다. 왜 그랬죠? 맞아요. 제일 잘하이래. May lấy sinh chế riêng mà lao ấy chụp bù đấy tôi. Cho mình cây nữa. Sẽ chụp phần giờ mình. Chạy cặp không? Is, quang anh đi cô. Chất leo hả chị? Cái này mà sử dụng phong. Anh biết bọc ta là san để video quay đi. Polythene. Sanvieria. Hi. Mày ai được? Second chapter is the ICL or SS snake plant ni.
ꯍꯧꯖꯤꯛꯀꯤꯁꯤꯒ ꯍꯥꯏꯐꯦꯠꯇꯤ ꯃꯥꯟꯅꯩꯀꯣ ꯍꯥꯏꯗꯤ ꯍꯥꯏꯐꯦꯠ ꯃꯥꯟꯅꯕ ꯍꯥꯏꯁꯦ ꯑꯗꯨꯝ ꯃꯆꯨꯁꯦꯀꯣ ꯃꯆꯨꯁꯦ ꯈꯔ ꯃꯥꯟꯅꯩ ꯕꯠ ꯁꯤꯁꯤꯅ ꯑꯄꯤꯛꯄꯤ ꯖꯥꯠꯅꯦꯕ ꯁꯤꯁꯦ ꯍꯥꯏꯗꯤ ꯌꯥꯝ ꯃꯥꯟꯅꯕ ꯅꯠꯇꯦꯕ ꯁꯤꯁꯨ ꯁ꯭ꯅꯦꯛ ꯄ꯭ꯂꯥꯟꯅꯤ ꯕꯠ ꯃꯃꯤꯡ ꯑꯩ ꯈꯪꯗꯦ ꯑꯦꯁ ꯌꯨꯖꯨꯑꯦꯜ ꯗꯣ ꯁ꯭ꯀ꯭ꯔꯤꯟꯗ ꯑꯗꯨꯝ ꯍꯥꯞꯆꯔꯝꯒꯦ ꯃꯃꯤꯡꯗꯣ ꯑꯗꯨꯒ ꯄ꯭ꯔꯥꯏꯁꯁꯤꯡꯁꯨ ꯁꯤꯁꯦ 120 ꯄꯤꯔꯦ 120 ꯄꯤꯔꯦ ꯁꯤꯁꯨ ꯌꯥꯝ ꯐꯖꯕꯅꯦ ꯁꯣ ꯂꯩꯁꯤꯡꯁꯤꯒꯤ ꯃꯔꯝꯗ ꯈꯪꯅꯤꯡꯕ ꯇꯥꯔꯗꯤ ꯑꯩꯒꯤ ꯁꯤ ꯚꯤꯗꯤꯑꯣꯁꯤꯒꯤ ꯀꯣꯃꯦꯟꯇ ꯍꯪꯕꯤꯔꯣ ꯑꯗꯨꯝ ꯑꯩ ꯍꯥꯏꯖꯔꯛꯀꯦ ꯈꯪꯕ ꯌꯥꯎꯔꯗꯤ ꯑꯗꯨꯒ ꯅꯠꯇ꯭ꯔꯒ ꯆꯤꯆꯦꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯄꯦꯖ ꯂꯩ ꯑꯦꯟ ꯂꯩꯔꯥꯡꯗ ꯃꯌꯥꯝꯅ ꯑꯗꯨꯝ ꯆꯪꯉꯒ ꯐꯣꯂꯣ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯆꯤꯆꯦꯗ ꯑꯗꯨꯝ DM ꯇꯧꯔꯣ ꯑꯗꯨꯒ ꯃꯥ ꯍꯥꯏꯖꯔꯛꯑꯅꯤ ꯄ꯭ꯔꯥꯏꯁ ꯀꯔꯤ ꯀꯔꯥ ꯂꯣꯏꯅ ꯑꯄꯥꯝꯕ ꯌꯥꯎꯔꯗꯤ ꯂꯩꯕꯤꯔꯣ ꯁꯣ ꯁꯦ ꯍꯥꯏꯒꯦꯀꯣ ꯁꯦ ꯁ꯭ꯄꯥꯏꯗꯔ ꯄ꯭ꯂꯥꯟ ꯀꯧꯏꯁꯤꯅ ꯁ꯭ꯄꯥꯏꯗꯔ ꯄ꯭ꯂꯥꯟꯠ ꯁꯤꯁꯦ ꯂꯩ ꯁꯥꯠꯂꯦ ꯁꯤꯒꯩꯁꯤꯗ ꯎꯕ꯭ꯔꯥ ꯌꯦꯡꯉꯣ ꯁꯤꯒꯩꯁꯤꯗ ꯂꯩ ꯁꯥꯠꯂꯦ ꯂꯩ ꯑꯃꯈꯛꯁꯨ ꯁꯥꯠꯂꯝꯃꯦꯕ ꯑꯗꯨꯗꯣ ꯈꯨꯏꯒꯔꯦ ꯁꯣ ꯑꯃꯈꯛꯀ ꯁꯥꯠꯇꯣꯔꯛꯑꯦ ꯁꯤꯁꯨ ꯌꯥꯝ ꯐꯖꯩ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯃꯅꯥꯁꯦ ꯑꯩꯉꯣꯟꯗ ꯑꯍꯥꯟꯕ ꯂꯥꯛꯄꯗꯗꯤ ꯀꯩꯝ ꯇꯧꯗꯦ ꯕꯠ ꯃꯅꯥꯁꯦ ꯀꯩꯅꯣꯝ ꯇꯧꯈꯠꯂꯦ ꯑꯗꯣ ꯑꯩ ꯆꯤꯆꯦꯗ ꯑꯝꯇ ꯍꯪ ꯇꯥꯔꯦ ꯁꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯍꯥꯏꯅ ꯑꯩꯅ ꯐꯖꯅ ꯀꯦꯌꯔ ꯂꯧꯕ ꯉꯝꯗꯅ ꯇꯧꯔꯤꯔꯥ ꯈꯪꯗ꯭ꯔꯦꯀꯣ ꯁꯣ ꯁꯤꯅꯤ ꯁꯤꯁꯦ 50ꯔ 60ꯔ ꯄꯤꯔꯛꯄꯅꯦ ꯑꯩ ꯀꯥꯎꯈꯔꯦ ꯑꯗꯣ ꯁꯤꯒꯤ ꯄꯣꯠꯀꯤ क्वालिटीꯁꯦ ꯁꯤ ꯄꯣꯠꯁꯤꯁꯨ ꯐ꯭रीꯅꯦꯕꯀꯣ ꯑꯗꯣ ꯁꯤꯒꯤ ꯄꯣꯠꯀꯤ क्वालिटी ꯑꯗꯣ ꯁꯤꯒꯤ ꯄꯣꯠꯀꯤ क्वालिटीꯁꯦ ꯁꯤꯗꯤ ꯌꯥꯝ ꯐꯩ ꯄ꯭ꯂꯥꯁꯇꯤꯛ ꯑꯣꯏꯔꯁꯨ ꯁꯤꯅ ꯈꯤꯇꯪ ꯊꯥꯏꯀꯣ ꯉꯁꯥꯏꯒꯤ ꯋꯥꯏꯠ ꯀꯂꯔꯗꯣ ꯈꯤꯇꯪ ꯄꯥꯏ ꯁꯣ ꯑꯗꯨꯅꯤ ꯂꯥꯁꯅ ꯁꯦ ꯂꯩꯁꯤꯅꯤꯀꯣ ꯂꯩ ꯍꯥꯏꯗꯤ ꯁꯤꯁꯦ ꯏꯟꯗꯣꯔ ꯄ꯭ꯂꯥꯟꯁꯦ ꯁꯤ ꯃꯌꯥꯝꯅ ꯑꯗꯨꯝ ꯎꯔꯝꯃꯅꯤ ꯈꯪꯉꯝꯃꯅꯤ ꯈꯜꯂꯦ ꯁꯤꯁꯦ ꯃꯃꯤꯡ ꯑꯦꯔꯦꯀꯥ ꯄꯥꯝ ꯀꯧꯕꯅꯤ ꯌꯥꯝ ꯋꯥꯡꯕꯕꯨꯗꯤ ꯅꯠꯇꯦꯀꯣ ꯑꯩꯒꯤ ꯈꯨꯅꯤꯡ ꯑꯃꯃꯨꯛ ꯑꯗꯨꯃꯥꯏꯅ ꯋꯥꯡꯉꯤꯀꯣ ꯌꯥꯝ ꯋꯥꯡꯕꯗꯤ ꯅꯠꯇꯦ ꯕꯠ ꯄꯥꯝꯃꯟꯅ ꯁꯤꯁꯦ 60 ꯄꯤ ꯃꯌꯥꯝ ꯁꯨꯝ ꯂꯧꯕꯤꯌꯣ ꯁꯤ ꯄꯣꯠꯁꯤꯁꯨ ꯐ꯭ꯔꯤꯅꯤ ꯂꯥꯁ ꯁꯤꯁꯨ ꯄꯥꯝꯕꯤꯁꯦ ꯑꯍꯨꯝꯅꯤ ꯍꯧꯔꯤꯁꯦ ꯁꯦ 1 2 3 ꯀꯣ ꯑꯍꯨꯝꯅꯤ ꯍꯧꯔꯤꯁꯦ ꯑꯗꯣ ꯑꯩꯗꯤ ꯌꯥꯝ ꯍꯣꯡꯉꯦꯅ ꯈꯜꯂꯦ ꯁꯤꯁꯦ ꯌꯥꯝ ꯑꯐꯣꯔꯗꯦꯕꯜꯁꯨ ꯑꯣꯏ ꯃꯌꯥꯝꯅ ꯁꯨꯝ ꯌꯦꯡꯕꯤꯌꯣ ꯍꯪꯕꯤꯌꯣ ꯑꯄꯥꯝꯕ ꯌꯥꯎꯔꯗꯤ ꯁꯤꯁꯦ ꯂꯩꯔꯦꯀꯣ ꯂꯥꯁ ꯄ꯭ꯔꯣꯗꯛ ꯁꯤꯁꯤꯅꯤ ꯂꯥꯁꯗꯣ ꯆꯤꯆꯦꯅ ꯑꯩꯉꯣꯟꯗ ꯐ꯭रीꯗ ꯑꯃꯈꯛ ꯄꯤꯕꯤꯔꯦ ꯍꯥꯏꯗꯣ ꯁꯤꯅꯤ ꯁꯤ ꯍꯦꯡꯒꯤꯡ ꯁꯤ ꯀꯩ ꯃꯃꯤꯡ ꯀꯧꯒꯦꯗꯤ ꯑꯩ ꯈꯪꯗꯦꯀꯣ ꯗꯣ ꯁꯤ ꯌꯥꯝ ꯐꯖꯩꯀꯣ ꯀꯩ ꯃꯃꯤꯡ ꯀꯧꯒꯦꯗꯤ ꯈꯪꯗꯦ ꯕꯠ ꯌꯥꯝ ꯐꯖꯩ ꯁꯤ ꯍꯦꯡꯒꯤꯡ ꯕꯥꯁꯀꯦꯠꯇꯒ ꯊꯥꯔꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯐꯖꯒꯅꯤ ꯑꯗꯣ ꯑꯩꯗꯤ ꯀꯩꯅꯣꯗ ꯊꯥꯖꯜꯂꯦ ꯀꯞ ꯅꯨꯗꯜꯁꯇꯣ ꯑꯗꯨꯒꯤ ꯀꯣꯚꯔꯅꯤ ꯁꯤꯁꯦ ꯑꯗꯨꯗ ꯊꯥꯖꯜꯂꯦ ꯈꯪꯗꯦ ꯑꯩ ꯁꯤꯁꯦ ꯐꯖꯅ ꯈꯪꯗ꯭ꯔꯤ ꯁꯤꯁꯤꯒꯤ ꯃꯔꯝꯗ ꯑꯗꯣ ꯑꯩꯁꯨ ꯑꯗꯨꯝ ꯁꯤꯁꯦ ꯏꯁꯤꯡ ꯍꯥꯞꯄ ꯈꯣꯠꯄ ꯅꯤꯌꯣꯝ ꯂꯩꯗꯅ ꯑꯗꯣ ꯑꯩ ꯐꯖꯅ ꯈꯪꯗ꯭ꯔꯤ ꯑꯗꯣ ꯃꯥꯏ ꯃꯅꯥꯁꯦ ꯏꯁꯤꯡ ꯉꯥꯛꯇꯅꯦꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯑꯦꯂꯣꯚꯦꯔꯥꯒ ꯇꯧꯕꯗꯣ ꯏꯁꯤꯡ ꯉꯥꯛꯇ ꯖꯦꯜ ꯉꯥꯛꯇ ꯑꯣꯏꯕꯗꯣ ꯑꯗꯨꯃꯥꯏꯅꯅꯦꯕ ꯃꯥꯏ ꯃꯅꯥꯁꯦ ꯑꯗꯨꯅ ꯏꯁꯤꯡ ꯌꯥꯝꯅ ꯆꯪꯒꯗꯕ ꯃꯥꯟꯗꯦ ꯑꯗꯩ ꯁ꯭ꯅꯦꯛ ꯄ꯭ꯂꯥꯟꯠꯁꯨ ꯏꯁꯤꯡ ꯌꯥꯝ ꯆꯪꯗꯦꯗꯅ ꯍꯥꯏꯗꯤ ꯃꯥꯒꯤꯗꯣ ꯀꯪꯉꯒꯇ ꯃꯩ ꯍꯥꯏꯗꯤꯅꯦ ꯍꯥꯏꯗꯤ ꯑꯩꯁꯨ ꯑꯗꯨꯛ ꯌꯥꯝ ꯈꯪꯕꯕꯨꯗꯤ ꯅꯠꯇꯦꯀꯣ ꯃꯌꯥꯝ ꯁꯨꯝ ꯁꯣꯏꯈ꯭ꯔꯗꯤ ꯉꯥꯛꯄꯤꯅꯤ ꯈꯜꯂꯦꯀꯣ ꯁꯤꯒꯤ ꯂꯩꯕꯥꯛꯁꯦ ꯁ꯭ꯅꯦꯛ ꯄ꯭ꯂꯥꯟꯠꯀꯤ ꯂꯩꯕꯥꯛꯁꯦ ꯁꯤꯁꯦ ꯀꯩꯒꯨꯝꯕ ꯀꯪꯈ꯭ꯔꯗꯤ ꯄꯨꯔා ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯄꯥꯏꯕ ꯃꯇꯝꯗ ꯆꯣꯠꯇꯕꯗꯣ ꯈꯔ ꯅꯞ ꯂꯥꯎꯔꯗꯤ ꯑꯗꯨꯗꯣ ꯏꯁꯤꯡ ꯆꯥꯎꯔꯤꯀꯣ ꯅꯣꯡꯉꯥꯜꯂꯒ ꯍꯥꯞꯄꯗꯣ ꯑꯣꯏꯗꯤ ꯀꯩꯒꯨꯝꯕ ꯁꯨꯃꯥꯏꯅ ꯄꯥꯏꯕ ꯃꯇꯝꯗ ꯄꯨꯔꯥ ꯀꯪꯉꯗꯤ ꯈꯨꯗꯛꯇꯨꯗ ꯏꯁꯤꯡꯗꯣ ꯍꯥꯞꯄꯤꯌꯣ ꯑꯗꯨ ꯑꯣꯏꯗꯤ ꯐꯖꯅꯤ ꯍꯥꯏꯗꯤ ꯑꯗꯨꯃꯥꯏꯅꯅꯤ ꯁ꯭ꯅꯦꯛ ꯄ꯭ꯂꯥꯟꯠꯀꯤ ꯏꯁꯤꯡ ꯍꯩꯕ ꯍꯥꯏꯁꯦ ꯑꯩꯅ ꯈꯟꯖꯕꯗ ꯕꯠ ꯑꯩꯁꯦ ꯑꯗꯨꯝ ꯔꯤꯁꯔꯁ ꯀꯩꯀꯥ ꯇꯧꯔꯦ ꯒꯨꯒꯜꯗ ꯁꯣ ꯑꯗꯨꯃꯥꯏꯅ ꯃꯣꯏꯅ ꯍꯥꯏꯕꯗꯨꯗ ꯑꯩꯁꯨ ꯑꯗꯨꯝ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯔꯛꯄꯅꯦ ꯗꯦꯠꯁ ꯑꯣꯜ ꯒꯥꯏꯁ ꯗꯦꯠꯁ ꯑꯣꯜ ꯁꯤꯅꯤ ꯑꯩꯒꯤ ꯏꯟꯗꯣꯔ ꯄ꯭ꯂꯥꯟꯠꯁꯀꯤ ꯀꯂꯦꯛꯁꯟ ꯂꯩ ꯑꯦꯟ ꯂꯩꯔꯥꯡꯗꯒꯤ ꯁꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯉꯥꯛꯄꯤꯅꯤ ꯈꯜꯂꯤ ꯁꯣ ꯁ꯭ꯋꯥꯏꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯃꯊꯪ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯚꯤꯗꯤꯑꯣꯁꯨ ꯍꯥꯞꯆꯔꯛꯀꯦ ꯍꯥꯏꯅ ꯈꯜꯂꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯨ ꯌꯧꯔꯦꯗꯅ ꯑꯗꯨꯒꯤ ꯁꯣ ꯑꯗꯨꯒ ꯑꯣꯏꯅ ꯊꯦꯡꯅꯔꯁꯤ ꯃꯌꯥꯝ ꯁꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯕꯥꯏ ꯕꯥꯏ